Pauchi the Yumpum Ibamaru Paukara update Dojere. Kokfai Kaba marks supply to we watok the Senaba Doctor Amafhare. Job got case in missing the peanut up marks of flight to we watok baseless na Chennba Hokre. COVID-19 lanting na ripa health workers in a Sinagadaba N95 Amasung trade landmarks of flight to Bada. Shinarupa Manba Amasung Kokfai Kaba Oina supply to Ropagi Watoka Mari Dainana Business and Anti-Corruption Police Station. Manipur Local FIR Amagi Makada Senior Medical Officer Central Medical Store Ngasi Fare. Sahi Sik April Thada Sosanpur District Hospital the Kokfai Kaba marks of flight to Ibagi Watoka Mari Dainana FIR number 34/2020 Business and Anti-Corruption Police Station na case Loukhiba Nupa. Police na para ba Senior Medical Officer aduki Mamangda Docter Dinesh Kawe Mark National Health Mission Manipur ki Directorate of Health Services come State Nodal Officer State Health Society ki Pamsupuri bane. Business and Anti-Corruption Manipur ki Superintendent of Police as Balram na ngasi numitang waram thoki ba serul amana hai para ba equis asi makata na wahong pong jatana ba ki police custody remand long na ba haying special judge PCB Act Impal West ki court pathoklagani. Sosanpur District Hospital da pathoktoriba medical staff sing da sinana ba tongan perform sing da supply order sing amapaw yaudana N95 mark sing supply toxin bada Doctor Dinesh ki thawtang yamna chawna yauke supply tokiba polam sing adu substandard oiba marks ni haiba sing naba lai aire. Markasida Mahatma Gandhi National Rural Employment Guarantee Scheme ki makata job card ki thabak suri ba sin missing na sinana bani haiduna ngarang jila parishad sing office da mamal kasana da ba marks sabul supply topic polam sing pisilambagi wathok adusu Business and Anti-Corruption Police Station na thigat pa hokre. Matik maya chen da ba hygienic oidaba amasung mamal kasana da face mahak sing sin missing da ani thokna na ba pisille aibo akak na ba paw ma phangbadagi ngarang widang business ki team amana office kara direct chathake office atu dagi kudam changdam oiba yaba marks kara khomkat charaga chu potlam ayam badi thiba khangkite masigi chu matakta marks ing atu supply to ba gamari leina ba che changsing phanana ba thiba humba ki thabak chathari aire to paw amadana Luhonglagani Haiduna AIIMS nursing officer Ngmkhiroi Nupa adu phare police Luhonglagani Haibaki Mamangda All India Student of Medical Sciences the nursing officer Amadiki Lupa Lakh Kuntramari Minamki Haibaki Damakta Masagi say Kuntramari Surapa Nupa ama phakre haina si police na phongdokre. Mohammed Sadiq Imran Kawi Haibamioi adu mobile phone amasung technical surveillance ki matinga loidana Madhya Pradesh ki Bijawada dagi ngarang phakibani aina makoina haiki Haire Hiram Adu Nupi Aduna South Delhi ke Mera Rauli Police Station da March home da Makoida Pau Pirakibani Aina Police na Aike Maran City Banupa Adu dagi so lising ani tarani panda Facebook da Mahak na friend request ama pangki Aina Maki Wakata All India Institute of Medical Sciences New Delhi da nursing officer ama oina thabak toba Nupi Aduna Aike Magi friend list adu kupna yengla batungda Mahak na magi Aijapatu Yaki Aina Police na Aire Wakaloi sige matung inna makoi ani maruk mapang oina rupatigi mahak na mahak po luhong na po wasaki amasung lam koiba amada mahak po le Ladakh ta Faoba pugani wasaki mahak po thazal labatung da makoi ki luhong ringi ki Mamangda hotel business ama mahak na hauba pami hai na mapo thazan ki amasung mahak na bank account lupa la kuntra kamari transfer tawrang na ba aike senpam adu mahak na transfer tawkraba matung mahak ki phone call sing pakum pirak ta ba haukre Nupa atu namhak puminamle aibasi khanglakhiba dagi hiramadu police ta mahak report tawkhi nupi adugi wakata jumham oirga Indian Penal Code IPC ki mari leina ba section sigi makhada case ama register tawkhre haina Deputy Commissioner of Police South Atul Kumar Thakur na aiki investigation chatharak pada nupa adu Bijawada dat leire khangki amasung mahak po phana na ba police team ama mafam adu da thaki Mark Parga Bijawada dagi mari na ba court ki mamangda puthokre amasung trans remand Delhi da purakre amasung ngarang ning thokaba numita circuit court amaki mamangda puthokre mahang Loukhiba senpam adu mangon dagi lakhut kadaba watli haina police na haiki November thaki mamangda school sing Hangba Ngmkhiroi COVID-19 namaram oidana lepak asida leiriba school jauna mahiloi sang punamak thingjintuna lakliba asi amuk nauna hangtokna na ba mahiloi singbo mahitamba phangna na balagak na kupna khanari adubu November thagi mamangda mahiloi sang sing hangdokpa ngamloi dabiki phibam amada leiri haina Union High RD Ministry na phongdokre hiramasgi matangda Union High RD Ministry na su marilenhau official kaya amadi state singi mihut singa kupna khanna nainabagi thabak sathari adubo lebak asida COVID-19 namarap oidana misi mina thokpagi sang lepa leitana hen kalakliba asida
ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯍꯥꯡꯂꯣꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯕ ꯃꯔꯝꯅ ꯄ꯭ꯔꯥꯏꯃꯔꯤ ꯑꯃꯗꯤ ꯁꯦꯀꯦꯟꯗꯔꯤꯒꯤ एजुकेशनल इंस्टीट्यूशनसिंग असे नवेम्बरगी ममांगदा हांगबा ngamloidori अमरोमदा हायर अमदि टेक्निकल एजुकेशनल इंस्टीट्यूशनसिंगी ओइनदी पंदुना लैरब एग्जामिनेशनसिंग पांगथोकनबगी आयाबा UGC ना पीखिबा लैरे अदुमकपो जुलाई था असिदगी एग्जामिनेशनसिंग पांगथोकनब अमदि सेशनसिंग अहुननब फिरेप लौखिबा अदुदि लेबाकी ओइरिबा फिबम असिदा असिना थबक तोंथोप ngamdre हिरमसिगी मतंगदा हाइस एडमिनिस्ट्रेशन गाइडलाइन अमा सेंबिननबा UGC गी माइकैदगी खंगनख्रे अरोइबदा कंटेंट असिगी मरोइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक थागतजरी लोइनाना चैनल असिना अदोमदा कानरबदे सब्सक्राइब लाइक एंड शेयर तोबा काउबिगनो पुनमक अमुक हन्ना थागतजरी।